मणिपुर हौजिक थोकलिबा इसिंग इचाव असिना मरम ओइरगा इम्फाल ईस्ट डिस्ट्रिक्ट की मियोई लिसिंग कुंथ्रामरी चौहुमरोम अवा चैथेंग मायोंगनरी डिस्ट्रिक्ट असिगी तोंगान तोंगानबा मफमदा हांगबा रिलीफ कैंप तरा तरुकता मियोई कया चंगजफम लौदुना लेरी साइक्लोन रेमाल पिरकपा चैथेंगी सरुगम ओइना हौजिक मणिपुर थोकलिबा इचाव असिगी चैथेंग ख्वाइदगी चावना फंगबा डिस्ट्रिक्ट सिंगी मनुंगदा इम्फाल ईस्ट डिस्ट्रिक्ट सु अमनी इचाव असिगा मरी लेनना डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट डिस्ट्रिक्ट तगी फंगबा रिपोर्ट अमना हाई हौजिक फाउबदा इचाव की चैथेंग नंगलिबा मियोई असि डिस्ट्रिक्ट असिगी ओइना लिसिंग कुंथ्रामरी चौहुमरोमनी मसिदा लेकाई कुनिथोई रोमदे इचाव असिगी अचौबा चैथेंग मायोंगनरी ngarang faubuda puna miyoi lising manga chamapanga marifutara taret ichaw asidagi kanduna safagadaba mafam singda putorakhre ichaw gi awa saitheng mayoknari ba miyoi singidamag Imphal East district ki tongan ba mafam tara tarukta relief camp hangduna changjafam piri hausi relief camp hangliba mafam sing adude lai school kaikol luang sangbam cricket stadium Larik Yengbam Mayai Lekai Amadi Awang Lekai Community Hall, Larik Yengbam Awang Lekai LP School, Hostel No. 2 Kumalampag Sports Complex, Koirengai Bazaar, Khabam Mayai Lekai Community Hall, Mongzam Community Hall, Tangkul Baptist Church, Maivakul Community Hall, Khabam Makha Community Hall, Kairang Maning Amasung Mamang Lekai, City Convention Center Amadi Ahal Lop Lai Haraufamni, Hairiba Relief Camp Sing Asida Changjafam Lauriba Miyamidama, District Administration Ki Maike Dege, Nomada Tangai Fadana Changba, Chatha Ki Polam Sing, Relief Camp Chalairiba Club Natraga Committee Ki Kuthang the Piri. Loinana Chief Medical Officer Imphal East District ki meeting makada medical team sing samduna numit khuding ki tongan ba mafam sing da health camp pangthokle District Administration Imphal East District ki report asina makata na hai ichaw asina maram oiraga Imphal East District da housing fawbugi oina myoi amata sikhiba natraga mangkibagi paw leite adumagbu myoi taruk asugapan nangbagi report phangi ichaw asina maram oiraga district asida yum kaya yamna akaya toi thoki amade lam hector kaya yamna amanga ta thokan khibagi haibagi matang da assessment chathari masiga iroinana mangta kiba infrastructure singi assessment so mari lainaba singna pangthokle ichaw gi awa chaitheng mayokna kiba district asigi miyam kanbada NDRF SDRF CRPF BSF Assam Rifles Manipur Police amadi Fire Service ki personal singna achoba thodang lauki haina so district administration ki report asina makha tarakle Nakalamaromda ichaw na sohalaba Imphal East District ki tongan ba mafamda tom TV na chatuna yengsilubada yum ayamba ising tumjilaga leiramba thengarakhi leifam leitabana maram oiraga relief camp ta changjafam lauba safagadaba mafamda pakhan khanba yauna waiting set amadi mayai oirab chawba por hondok honjin tawbugi gari singda dambur kupsilaga leiramba kaya amasu thengarakhi masiga loinana ground floor khaktamag ising tumjin ba building singi mathakta changjafam lauramba kaya amasu yauri yumgi polam amadi firona chingba kaya su ising tumdaba mafam singda puthoklaga thamba thengarakhi Larik Yengbam Awang Lekai gi community hall asida ichawi chaitheng phanglaba myoi marifu hena leiramki Young Progressive Union Larik Yengbam Awang Lekai na chalaiba relief camp asi mamang tha May 18 gi numidangdagi hangdokhibani Relief camp asi chalaibada achoba thodang lauriba Larik Yengbam Lekai Gram Panchayat Ward No. 1 gi hanagi pradhan Sanjrambam Somorzina hai Relief camp asida changjafam lauriba sing yauna club asina konba mafam gi building mathak amade safagadaba mafam da pakhan khallaga leiriba miyamda tangai fadana changba achathaki polam sing yan thokle Achathaki polam sing asi district administration Imphal East district ki maike dege pirakpani masiga iroinana BJP hangang mandal na su seloina lupa lising tara manga amade cheng bag nipan amade tongan ba CSO ani na su cheng yauna tangai fadana changba polam kaya tengbang piramki polam sing asi chakum gi oina yan thokpagi thabak chathari haina somorjina makata rakhi 29 da thokpani nundang da matam da thokpagi yam nakna sidagi meter sama gumba haigatlaga leiba mafam da akoi torenji thingmangam da na pasalaktana madagi senjalakoi singjingduna akoi leiriba jaga sing ase thungdalaktana nundang dumakta da akoi mai gi pochai khara akoi hingnana ba haiba tai piron khara koli khara puthoknaraga akoi mafam sida boina yum gi mioi sing da chanthoknaraga lei adubu dola leiba gumba khopa gumba aduna masa masa gi dola da lehoba lehoda ba kambu singduna ayamba sida thole gari thunggiba phau thunggiba adu mayam amadi yaudaba nate yaure adubu ngasi akoina mafam seida chalai rai si mafam seida laikai si club haibatai koi Young Progressive Union na ma layam kanno khona bidana adugumba member sing ai sa su member ni adugumba member sing mayam khona dana awana leiba mayam sing se mating pangba adagi mafam seida bodong chada ba do thok dana ba yam kanno khona dana huji phogi oina di akoi sida lei
ꯔꯤꯂꯤꯞ ꯀꯦꯝꯞ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯔꯝꯕ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯩꯁꯅꯥꯝ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯈꯔ ꯃꯈꯩ ꯍꯟꯊꯔꯛꯂꯕꯁꯨ ꯌꯨꯝꯗ ꯆꯪꯕꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯁꯤ ꯍꯟꯊꯈ꯭ꯔꯕꯁꯨ ꯌꯨꯝꯗ ꯆꯪꯂꯒ ꯍꯦꯛꯇ ꯂꯩꯁꯤꯜꯂꯨꯕꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯟꯅ ꯂꯧꯈꯠꯍꯟꯅꯤꯡꯉꯤ꯫ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡ ꯑꯅꯥ ꯑꯌꯦꯛ ꯑꯃꯨꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯀꯨꯟꯖ ꯕꯤꯍꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ इसिंग मयें खर ताबा हौरए हौजिक युम चंगबदी यागोइरो अदुबु हयेंग सि हंद्राबा मिकुपसि थोलकदब मयाम अमा लैरि अखोइगी लैरिबा अखोइगी हान इसिंग थुमजिनगिबगी हंधरकप मतमजे लैना तिना कयाम पोकप याबगी कंडीशन कयाम लैरे पत पुमदबा करी मना मसिंगदबु ओइरो नत्रगा फिरोंदबु ओइरो करिगुम मयाम अमा लाकनेबा मसिदा मनम नमथिबा कयाम लाकनी अदगी फत्तबा पोट मयाम लौथोकप मतमदा करिगुम नुवाइतबा करिगुम मयाम थोलकनेबा असुमसिंगी थोकदनबगी थोलकप मतमसिदा ngakthoknabagidama अखोने सरकार की माइकईदगी हिदाक लांथरनी खंगदे अमनी खंगदे तबु याबा मतेंग दो आई वखलोनदि तहनजनिंगी अदु मरी लेनबा डिपार्टमेंटना हारिबा इसिंग इसाउसिदा अवाबा तारबा प्रजासिंगदमक खनबिरगा कंधरपा मतमदा युमदा चंगमदागी मतमदा युमसिदा अमोट अकाई सेंदोकपा करिगुम तौरपा मतमदा मरी लेनबसिंगना हिदाक लांथर मतिक चाना पिबिबा अदु थोलकदबा लेना कयादगी जुंगाक्थोकनबा मतिक चाना थौरांग कया लौखटपिरकपा खुदिम अदु आई प्रजा अमा ओइना अइना मदुगी थबकसिंग अदु लौखटपा आई पामजै।